Ngara numida wairam phongkiba panam pause digi maru oiba pau khara khangaseraga miyamda khudo tamjige lambi thingba Kuki protesters singna nomai sijinake state force union home minister amisana pikiba free movement instruction gi makhada ngarang ahanba oina national highway to Impal Dimapur lambi de Impal dagi senapati fawbage MST gi bus service hawdokpa numida Kangpopi district ki manungsana National Highway gi mafam kayada Kuki singna lambi tingbagi khongjang changsimbaga loinana makhoina nomai sijinaki haina state force ki maikeidagi phongdorakre Manipur police ki control room na thadorapa zerol amada Kuki protesters singi maikeidagi ngarang lambi tingbagi khongjang manungda nomai sijinarake irang laksinaba honabada phibam luna sokpa ani yauna security personnel kungatare apso apanangke Ngarang senapati tamna lapagi lambi Kangpopi gi gampi phaida Kuki protesters singna masing thingamdana nungna thajilake miyam tangkhaina ba security force na tya gas sijinake adubu lambi da nungjau uwa paisimba yauna akan mamongda lambi thingbagi khongjang jangsil liba Kuki protesters singi maraktege security force samna nongmai kapsilake loinina security na tongba gari ani sumai thaki haire Makhatarapa pauda KWOISR na free moment buka na yaning da paphongdorakle Kuki Women's Organization for Human Rights KWOISR na authority na free moment gi tharang lakholapa buka na yaning da paphongdorakpagalona Central Paramilitary Force ki action da ngarang Kaithel Manbi area da lagol thang singsit kaubana ha amalai khidaba thodo awaba phongdokpagalona Laikhidrabagi imung manunggi awabadasu organization asina saruk yari haide organization asina thadorapa cherol amada state authority na Kuki miyamgi awaba khangbidana amade taliba demand pidana free moment gi thorang lokholapabo kana yaningda phongdokpagalona Kuki miyamgi apamba khangbidana amade sahi aniram chatharakliba irang asigi haurapam munna khangbidana ingta pahanjilakna balokholapa thorang yaba ngamloi haide State Army dagi lutaukiba nongmaina Kuki khunja singda attack chathariba asibu thingnaba authority na honade haina maral siraduna amade belly gi law and order su mapum phana fail oire Kuki punsida singnarakliba kaya asibu khangbidana nongmai khara lengakta sarenda taroklaga Manipur da mahausagi punsida hanjilei law and order gi phibam phare haiba yaroi Kuki community bu muthanaba aromba tharang amage makhada Kuki singna chathariba aran thawong kaya asi kopsinnaba Manipur da president rule thamlakpani hanasu cherol asina phongdorakle makhatarapa pauda Kuki phurup sing Indian citizen amane haina lauravade center na dawrakleba ferep yafam thoe Y Joy Kumar Kuki phurup sing Indian citizen amane haina lauba taragade center na dawrakleba ferep yafam thoe haina National People's Party NPP ge state president Yumnam Joy Kumar na phongdokre Wafam masi narem thongdu laibe NPP gi office ta pangthokiba paugi mifam amada phongdokiba ne mahakna makha taraduna hai violence tawraga lambi chatlandavana kanagumba amatada tongjaba leite khudimak mangjaba ngaktane union home minister amisa amade Manipur gi governor na free moment yahalagani hana thamkiba wafam ado Kuki phurup singna yaningde haiba otuna ngarang pamdaba thodok kaya thokpada natana misi mina amade aso apan kaya amanangke Kuki singna tariba mafam singa si Indian Union ge part amara natrabra haiba si khangpham thoe aigi lammi gi lam haiba khenaba thamdana chathok chachin tawba haiba si citizen khudima ki right ne isagi iramdamda free moment ya handaba haiba si Kuki singna yafam thoe Kuki phurup sing India citizen amane hani lawba taragade center na dawrok liba warep asi yafam thoe haike mahakna hai makhoina laidiba lam ase India gi part amanate hana khanba taragade Kuki singna laidiba lam asi thadoktuna atopa mafam amada chatlaga laiba yagane India citizen amane India gi part amane hairagade India constitution gi against kari chu yetningai leite Home minister gi wafam yafam thokpane haina thamkibaga loinana hauji iramda masida oiriba phibam asina miyam kham thengna wahalingai cherakta National Highway si thingdok thingjin tawba sina community amakang natana community khudimakta wahalle masisu governor na kupni yengsinduna lambi chathok chachin yanaba honagadabani logi wangmada thabak chathariba sing chap chaba action lawbiu haike loina mijam kaya ama khangba waraklagade karigumba khara tawrakpa yai habasi kaudaba fai
Indian Constitution da piriba right khudimak phampham thoi haiba wafam chu thamki. Makha tarakpa pauda Security Advisor amadi DGP na mathau ningthina tawdabadagi Free Movement gi thorang mai pakhidabani Dr. Y Mohan Manipur Government gi Security Advisor amadi DGP mathau ningthina tawdabadagi Union Home Minister Amit Shah gi Free Movement thorang mai pakhidabani haina Red Cross Society Manipur State Branch ki hanagi Chairman Dr. Y Mohan na phongdokhre ngasi Manipur Press Club ta pamising unaba amada Y Mohan hai maha amadi mahaki mayanu pathokpa Yurembam laingam galodana Imphal Airport gi Senapati yogadaba lengang na thorang tawkiba MST bus tongduna chatlubani mangna bus tongduna chatluba asi Union Home Minister Amit Shah na Mas Nepal degi Manipur gi lambi sing apan bayawduna chathok chatsin halagani haikibagi matung inna lambi asi chapada checker oirabra haiba khangningbadagi senior citizen ama oina chatlubani adubu Manipur Government gi Security Advisor amade DGP na mathau ningthina pangthokpa ngamdabadagi Union Home Minister Amit Shah gi Free Movement gi thorang mai pakhidabani haide mahangna makhata na hai ngarang numidang athengbada security gi akanba station thoranga loinana mahakaithe manbedagi Imphalda tekta kajana halakki hairaduna ngarangi thawdo adu mangjawnuna mapum phaba security arrangement tawduna intelligence report matung ina lokhapam thopa thabaksing lokhal hawdabadagi asopa mamitai haina nungaitaba phongdokhi lonina mahakna ngarang MST bus tongduna sengma yorokpada bus adu miyamna athingma pirakpadagi security force ki Casper da tongduna makhatana chatnaba honabada miyamgi maraktagi mahake photo namkhibadagi social media da chaithorakhiba adu pendaba phongdoladuna asigumba hainabi thadokse ngarang mahak bus da tonglamlabadi punsi manglamba yai loinuna karigumba post ki thawmi singchu chatlamlabadi aso apan chawna nanglamgani haiki maha amadi mahaki mayanu pabu tekta kajna Imphalda amu hana thilakpada ajawa thawdang lawkhiba security force singbu mahangna thagapa phongdokhi panbe yabade RIMS Imphal gi medical superintendent su oiramba Indian Red Cross Society Manipur State Branch ki Dr. Y Mohan ngarang mahaki mayanu pathokpa Yurembam laingam galonana Imphal Airport gi Senapati yogadaba MST gi bus tongduna chatlubani adubu kangpopida Kuki singna athingba pibadagi amu halakhibani makha tarapa pauda Kuki gi constitution khongkawngnabagi thawngda security force na Royal Kati Tharu bagi mayokta chathagiba total shutdown da Kangpopi gi SP mathabak paiduna inkhrei makha tarapa pauda Manipur da PR ngasi parliament khanagadare Finance Minister na Manipur gi budget 2025-26 pothokadare